set of we the people of Manipur haidna community khudimangna mio yankai humdoina elected government or mi home nomination yauraga 1948 election tawdana idea of monarchy dagi akoi practice of monarchy dagi akoi idea of we the people of democracy haidna Bharat Sarkar gi election 1952 da tawdringi mamang sahi manga gi mamang da Manipur the election tawdana magi constitution semdana akoi gi people hood ki wafal ma laikiba lamdam se Manipur se Bharat da yaugruba matung dagi Manipur haibase Bharat ki responsibility ni Bharat na mandi right to govern si Manipur Bharat ki khuta lai rabani adu Manipur Apunba Manipur ngakpa haibase Bharat ki government gives you responsibility amani the moment when the government of India try to compromise from their responsibility to protect Manipur maduna Bharat na Manipur na Bharat na Manipur si control to bagi magi relationship to mathanda kaije gi doine aduna Manipur ngakpa haibase Bharat ki di yam chawba maru ibe responsibility amani aduga Manipur miyam na Bharat yauri basisu Manipur se mase thugai bio na yaugi banate. This is one condition. Tamdugi Congress Party Manipur State Congress Party ki mioi kharana Bharat ki Nehru da Mahatma Gandhi the letter idana akoi Bharat ki laiba administration ni man da yaugi haidana lariba mayam sina khaliba du se Bharat ki manung da lairagari Manipur se sakhot pa nungaiba aduga afaba Manipur mu oigani maramdi Vrindavan da maitai singi yamna ilising satpa Vrindavan gi sahi chahum samri gi lainariba mayam madugi cultural relationship aduna urakanda Manipur se Bharat ki manung da lairagadi phagani haibagi wakhalo namakhak to maduda betray to oin oigane maramdi Manipur gi miyamna Bharat Manipur kaibada singa yaroi haibase hajikte Bharat na realize togani aduna ni ngaktang Manipur attack to matamda akhoi gi ngaktang khangogdana numin marini manga numini humni manungda yamlaba naha mayam na khulai pairaga akhoi Manipur kangani na tholakrise aduna masigi posi moin expect tawrudaba intimidate tawrudaba akhoi sisu akhoi gi Manipur sisu martial race amani akhoi gi lam gidam ta leiba ki namda thawai thaba ki daba jati ne haibasi makoi na underestimate tawrubadagi thugai na bokona rubani hajikti makoi realize tawrupagi pot na laibase hena makoi na madugi introspect tawrakanda Bharat Sarkar na tawgiba aranba asoibasing adu gyan tajarakanda akhoi Manipur se amuhana hanagi punsigi role da akhoi community sing oiba mini India oiba Apunba Manipur ma laigadoriba do madu restore tawbo honabaduna Bharat kisu interest ni akhoi community khudimang na yawba laingak amo oibam thoi haina ai masi wapul thamjani